मैम अखोई ngasi se मैम मणिपुर पुंबदा होजिक से लेकाई खुदिंगमक अदुम लमलमगी खुदिंगमक अयामना होजिक से लाई हराउबगी थबक थौरमसिंग मफम फम अदुम पांथोकपगी अदुम मैम हेना खंगबिरी दो होजिक से अखोई ngasi नंबोल कामोंगदा लाक्सबनी ngasi इमाई मिंग दो कई बोदा लोयारा पा थौदो नुंथे लेमा अदो ngasi gi lai haraubungse sida koi tangkhul saba haina khangnaba लाइरोई नमित्ता यामना मरुइबा रोल अमा लौबीबा तांखुल साबा कोई उनजगे अहान मोक्तदा तांखुल साबीगे दौरिबा कोई यामसिगी मिंग सेमतंग हाइबियोने आई नमों केंद्रनी इशोक मयाई लकाई हुइद्रोम चंद्रमणि मंगा अदो तांखुल साबीरी से कयाम कदि कोई बीरे हदा किसा हा आई जा नते आई न तंगुन सारी आई चही इसागी तराग निथोय हुमदो साइदगे आई कोई खुनगी आई की ओजा है लगी दबा अहमद मेरे तोला बिचाने पेना सेबम लेजरमी शेराम नहीं हो जादो माई मखादी गई इच्छा की चाहिए ट्रेन तो हम इच्छा की पेना तौजरी दगी तंगुन सारकबने इच्छा की चाहिए तरागा तरी निपाम छाय मुचांदी ओइगद्रा हरां कोई रे आई लिसिंग अमगा समापन मरिफु मरी मंगा साइ फोकनी ओके अदो यामदा कोइना सुम हंगजनिंगी से कोई लाई हरावदा तांखुल साबा याउदा यादे हाइबगी चटनबी मसुम बिसांग सेना सुम थंबिरमिदना करी मरमगी नो तांखुल साबा याउरिबसे हाइबगी मतंग सितंग तापियोने मसिगी मतंग दा खोगी मैहौरंगी हाइतारे को कोई नुफोंग पंथुबी अनिगी लांगलो लांगदाइगी दजु अमल लेरे अदगी अमु अखोगी मैतगी चिंगतम अनिगी नुक्सिनबी लिपुनी ने सुमाइसु तापी चालोने दम हाइजगे को अदुगा मणिपुरगी मफम जगा खरा दजु तंगुनजे याउदे दे मफंग खरदना याउई मसिगी चटनबी जो खोजु खतंग हाइतारे खोइदजु खतंग चममनबा खक लेबमदि ले होय अदो पुंग जे कया दगी नो ngasi तांखुल साबगी रोल याउबी दोइसे ngasi पुंग जे होजे मोबाइल थ देंजतारे होजी पुंग मापन गा पुंग 10 गा मिनिट मापन चले होजी मोगी वाको लोइगरबनी ना सिदे इमा माइबिना माइरा माइगे मरी माइकलनी को बाइ कपदगी सिगी थोर मखा जथजरन अदो मरोइना खोइ लाइरोइ नुमिता मयामना एंटरटेनमेंट ओइनासु सुम उजबा खोइना खोइना थेंगाजबा हाइतारे खोइ जो लेकाइ द सुम लाई हराउ मतम तांखुल साबगी से मयामना येंगनागे हाइदा गाइनाबा अदुगुंबा खोइगी कैरेक्टर अमा ओइबको तांखुल साबना खोइ लौबीरिबा रोल हाइता लाइरोइ से लौबीरिबा रोल सिंगसे करी करी एक नो तौबिदो से करी करी वारी नो पु मयाम द सुम पुवारीगा सागोनना लाक्लबा करी करी एक नो तौबिदो से तंग हाइबियोने मसी मतांग दा खोगी सागोनना लाक्बा मसी तंगुनराइ मतांग जिको अखोगी मसी नुंग पान हाइना खरा अनि थोना दि लेरेको पानगी दा हरगना खोगी कनो हाइतारे खोगी युम्बालोंगी वारी हाइतारे अदो खोई नुंगदा थिलगना खोई लैंगदों सनामी इमालमी सिदबिगी लांगलों लांदागी कुमै हाइतारे पांथुबी इमागी को नुंपोनिंग थौवा सनामी जी कनानो खोगी नुंपोइंग थौजी कनानो जो मैं तौद कोरो अंगामबजिना हाइबियो को जाना अदो मागी लांगलों तरे हाइतारे को अद माइना तुम ताकपी अदो ngasi अखोइना सुम चंगजरक मतमदा यामबसिसु लोइसनबा लोइबिरामे अदुदुगा ममांगदा लैरिबा खोई कटलिबा मयामसे तुम तंगाई फदना तौब्रा करी नो कटलिबा मयाम से मसी सी मैरा लांगिबसी कगिनो मतमदा इहामदा आइबु ताकपी तंबेरपा लमजिंगपुरे उबिरमा आइगी पंथौदु निसिंगजबा अनि सुबदाइना लांगलों लौजरिबा इबदौ नोपोनिंग थौ इपादा हाइजनोंजबा हाइतारे मतिक मंगाम पिनाबियोना अदुनगी ने मेरा लांजरी अदुगा यामबगी सुम यामब लेखपिबा याब्रा या लेखपिरगने ngasi samna haibada sidagi hauraga sisina karino aduduga isada tholliba phirol sing haitare karino maming kari kawi haibe matang na khatang haibe lik tai kai loimba kilik to kon ne loimba haitare akhang masing mayam na khatang takpiyo khoju khangje hongna sina timen ta lere sina khogi sina ta lere sina te lere sina chirong hai chirong je masi aseng badi sumaina tawduba chirong di natti ai khogi wa tawragana sumaina khogi kai haidare wana semgado bari na tapi adagi akhoi sida siriba haiji adagi khongda haija kana sina chomla sina khangchie de purisi de lelam de tangunje ado hojik chu likano jum dumai ko nong sing ta bani ko ado sigi machu ji juna na budi natti sida khawon bira khangchi la kanda chekado me na tapi अदो थाइने इपाई बुगी तंगुन अछेमि फिजे दुदि हुजिकि सेटपा या पुत्रे दोजा मरमदि हुजिकि खतंग मतंगि ओन बला कोनिनो को होय दे लाई हरावदे होय बुलाव रजु वाकोन बुलाव रजु सुम खरा चेंदो इजे अदोगा हुजिकि नुंगाइबमना अखोइना अंगा ओइनाइदा अखोइगि ओजाजिंगि मतुंग इनाबगा अवमदि यामने चामदि लेरे चामदि ले खतंग सेमदो हनिबमदु ले आई मणिपुरगि कमिटी अमदि कोई कई है लाई हराव पूरीब अखोई मसेम खतंग रिस्पेक्ट लेनब उमंग लाई गिजिदा माना तौरे तौरे हुनदब हाइतारे फते हबजम हाइदब साउनदब यामना ओजा गुरु नाय हाइतारे
ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯇꯪ ꯂꯧꯖꯒꯦꯀꯣ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗꯕ ꯑꯩꯒꯤ ꯑꯣꯖꯥ ꯇꯣꯂꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯂꯕꯤꯁꯤꯅ ꯅꯤꯡꯊꯧꯖꯝ ꯕꯣꯔꯆꯥꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯕꯅꯤ ꯌꯥꯛꯁꯤ ꯑꯣꯏꯅꯥꯝ ꯈꯣꯏꯗꯖꯝ ꯁꯅꯥꯇꯣꯡꯒꯗ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯍꯥꯏꯖꯔ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯑꯣꯖꯥ ꯃꯇꯨꯡ ꯏꯟꯅꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯋꯥꯏ ꯇꯩꯊꯣꯛꯏ ꯑꯗꯒꯤ ꯑꯣꯖꯥꯗ ꯆꯥꯛ ꯊꯥꯡꯖꯜꯂꯦ ꯑꯣꯖꯥꯅ ꯆꯥꯛ ꯍꯨꯞꯑꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯖꯔꯒꯦ ꯌꯥꯔꯕ꯭ꯔꯥꯅ ꯍꯪꯉꯤ ꯑꯣꯖꯥꯅ ꯆꯥꯔꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯔꯨꯝꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯗꯨꯝꯕ ꯇꯧꯅꯤꯡꯉꯛꯄꯁꯨ ꯑꯣꯖꯥꯅ ꯌꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯈꯪꯉꯝꯃꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯑꯣꯟꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯣꯖꯥꯒ ꯁꯦꯕꯣꯛꯀ ꯌꯨ ꯊꯛꯃꯤꯟꯅꯕ ꯑꯗꯒꯤ ꯑꯣꯖꯥꯗꯤ ꯍꯥꯏꯔ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯑꯗꯒꯤ ꯐꯤꯉꯧ ꯁꯦꯠꯂꯤꯁꯤꯒꯤ ꯃꯔꯝꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯗ ꯄꯨꯟ ꯀꯥꯟꯗꯗꯤ ꯌꯥꯝ ꯔꯦꯁꯄꯦꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯍꯥꯏꯇꯥꯔꯦ ꯁꯅꯥꯃꯍꯤ ꯇꯤꯝꯕꯝꯄꯣꯛ ꯂꯩ ꯎꯇꯥ ꯁꯪꯂꯦꯟ ꯂꯩꯔꯤ ꯒꯣꯕꯤꯟꯗ ꯇꯤꯝꯕꯝꯄꯣꯛ ꯂꯩꯔꯤꯀꯣ ꯁꯨꯝꯕꯗ ꯄꯨꯟ ꯀꯥꯟꯗꯕꯨꯗꯤ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯕ ꯁꯨꯃꯥꯏꯅ ꯍꯔꯥꯎꯕꯩꯁꯤ ꯌꯧꯔꯀꯥꯟꯗ ꯊꯣꯛꯄ ꯃꯤꯗ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯌꯨꯊꯛꯁꯦ ꯈꯇꯪ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯅꯍꯥꯅꯤꯅ ꯆꯥꯗ ꯊꯛꯇꯕꯨꯗꯤ ꯉꯝꯗꯦ ꯆꯥꯏ ꯊꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯐꯝ ꯃꯇꯝ ꯈꯔ ꯌꯦꯡꯅꯔꯀꯥꯟꯗ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯅ ꯂꯥꯏ ꯀꯃꯤꯇꯤꯁꯤꯡꯁꯦ ꯅꯨꯄꯤ ꯀꯃꯤꯇꯤ ꯑꯃꯈꯛ ꯍꯥꯞꯍꯟꯅꯤꯡꯉꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯔꯝꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕꯕꯨꯗꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯨꯡꯒꯪ ꯈꯔ ꯌꯥꯎꯔꯤ ꯃꯗꯨꯝꯗ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯄꯟꯕꯗꯤ ꯌꯥꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯥꯡꯈꯨꯜ ꯁꯥꯒꯗꯧꯔꯤꯕ ꯏꯌꯥꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯊꯧꯒꯜꯅꯤ ꯇꯧꯗꯣꯏꯁꯦꯀꯣ ꯑꯗꯣ ꯂꯥꯏꯒꯤ ꯊꯧꯒꯜꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤꯛꯀꯤꯗꯨ ꯅꯨꯃꯤꯠꯁꯦ ꯆꯔꯥ ꯍꯦꯜꯂꯣ ꯇꯥꯛꯄꯤ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯍꯥꯅꯤꯅ ꯉꯝꯗꯕꯅꯤꯅ ꯍꯣꯔꯦꯟ ꯂꯥꯏ ꯇꯪꯒꯨꯟ ꯎꯔꯥꯕꯤ ꯂꯣꯏꯔ ꯃꯇꯝꯗ ꯑꯩ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯀꯩꯁꯨꯝ ꯆꯥꯊꯣꯏ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯃꯟꯗꯅ ꯆꯥ ꯊꯛꯀꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯒꯨꯔꯨꯅ ꯒꯨꯔꯨ ꯍꯥꯏꯔꯦ ꯃꯤꯒꯤ ꯂꯣꯟ ꯆꯪꯉꯤ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯂꯝꯖꯤꯡ ꯄꯨꯅꯦꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯇꯪꯒꯨꯟ ꯑꯃ ꯁꯥꯔꯨꯔꯒꯗꯤ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯑꯗꯤ ꯀꯩꯁꯨꯝꯇ ꯆꯥꯒꯅꯨ ꯃꯔꯝꯗꯤ ꯃꯤꯅꯝ ꯊꯅꯝꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯁꯦ ꯂꯥꯡꯂꯣꯟ ꯑꯃ ꯂꯧꯔꯨꯕꯅꯤ ꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯦ ꯀꯣ ꯂꯩꯔꯦ ꯃꯊꯦꯛ ꯊꯦꯛꯄ ꯌꯥꯎꯗꯅꯤ ꯑꯩꯈꯣꯏ ꯄꯦꯅꯥ ꯍꯣꯏꯔꯣ ꯍꯣꯌꯥ ꯂꯥꯎꯗꯅꯤ ꯈꯣꯡ ꯈꯣꯜ ꯂꯥꯝꯇꯣꯛ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛ ꯉꯝꯃꯒꯗꯤ ꯏꯖꯨꯕꯨ ꯂꯨꯖꯊꯣꯛꯑꯦ ꯍꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯕꯨꯡꯗ ꯆꯠꯂꯨꯕ ꯂꯩꯔꯣꯟꯗ ꯂꯥꯏꯔꯦ ꯃꯊꯦꯛꯀꯒꯤꯗꯤ ꯍꯥꯏꯔꯤꯗꯅꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯌꯥꯝꯕꯗ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜ ꯁꯥꯕꯒꯤ ꯇꯥꯟꯖꯥꯁꯦ ꯃꯌꯥꯝꯁꯨ ꯌꯥꯝ ꯉꯥꯏꯅꯩꯌꯦꯕꯀꯣ ꯉꯁꯤꯒꯤ ꯂꯥꯏꯔꯣꯏꯒꯤ ꯊꯧꯔꯝꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯇꯧꯕꯤꯒꯗꯕ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤꯁꯨ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯗꯨꯒ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯝꯕ ꯀꯔꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯀ꯭ꯔꯥꯎꯗ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯔꯤꯕ ꯚꯥꯕꯣꯛꯁꯤꯡꯗ ꯈꯤꯇꯪ ꯅꯣꯛꯄꯕꯨ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯕꯒꯤ ꯑꯣꯏꯇꯥꯔꯁꯨ ꯀꯔꯝꯕ ꯑꯦꯛ ꯇꯧꯕꯤꯒꯦ ꯀꯥꯏꯗꯤ ꯃꯁꯤ ꯑꯩꯅ ꯃꯌꯥꯝ ꯅꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯂꯩꯔꯣꯟꯗ ꯐꯥꯒꯤ ꯈꯔ ꯑꯃ ꯄꯤꯖꯔꯅꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯃꯔꯝꯁꯦ ꯃꯁꯤꯗ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯝꯒꯅꯤ ꯃꯔꯝꯗꯤ ꯌꯨꯝꯕꯥꯜꯂꯣꯟꯁꯤꯅꯦꯕ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯁꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕ ꯂꯐꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯩ ꯇꯥꯏꯞ ꯊꯥꯗꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯖꯅꯕꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯔꯛꯄꯗ ꯑꯗꯨꯒꯤꯁꯦ ꯆꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯕꯁꯤꯡꯁꯦ ꯃꯆꯥ ꯌꯥꯎꯏ ꯀꯥꯏꯅ ꯁꯨꯝ ꯊꯥꯖꯅꯕꯤ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯑꯣꯖꯥ ꯒꯨꯔꯨꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗ ꯀꯔꯤꯒꯗꯤ ꯃꯌꯦꯛ ꯁꯦꯡꯅꯇꯪ ꯇꯥꯛꯄꯤꯔꯤꯅꯣ ꯃꯁꯤ ꯁꯤꯒꯤ ꯇꯥꯡꯈꯨꯜꯒꯤ ꯀꯩꯅꯣ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯏꯕꯤꯔꯦꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯏꯀꯥꯏꯒꯅꯣ ꯑꯃꯥꯡꯕꯅ ꯄꯨꯊꯣꯛꯑꯦ ꯅꯠꯇ꯭ꯔꯒ ꯇꯪꯒꯨ ꯃꯊꯤꯅ ꯑꯗꯣ ꯇꯪꯒꯨ ꯃꯊꯤ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯇꯪꯒꯨ ꯃꯊꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯄꯨꯛꯆꯦꯟ ꯈꯣꯟꯖꯦꯟ ꯇꯤꯟꯅꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯁꯤꯃ ꯌꯥꯔꯔꯣꯏ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯃꯥꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯈꯤꯇꯪ ꯑꯃ ꯊꯤꯐꯝ ꯊꯣꯛꯏ ꯑꯗꯨꯗꯨꯒ ꯃꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤ ꯌꯦꯠꯄꯅꯣ ꯑꯃ ꯌꯦꯡꯊꯣꯛꯄ ꯃꯈꯜ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩ ꯍꯥꯏꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯒꯤ ꯂꯥꯏꯟ ꯏꯟꯖꯤꯅꯤꯌꯥꯔꯅ ꯏꯟꯖꯤꯅꯤꯌꯥꯔ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯂꯩꯔꯝ ꯇꯤꯜꯂꯝ ꯀꯔꯤ ꯂꯩꯔꯝ ꯇꯤꯜꯂꯝꯒꯤ ꯃꯇꯥꯡꯗ ꯀꯩ ꯂꯩꯕꯅꯣ ꯍꯣꯏ ꯂꯥꯏ ꯂꯩꯇꯕ ꯖꯒꯥꯕꯨꯗꯤ ꯂꯩꯕꯣꯠꯇꯦ ꯏꯁꯣꯔꯁꯦ ꯈꯔꯁꯨ ꯊꯥꯖꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯍꯦꯟꯅ ꯊꯥꯖꯃꯜꯂꯁꯨ ꯃꯤ ꯉꯥꯎꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤꯅꯣ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯍꯨꯟꯖꯕꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯏ ꯑꯣꯏꯔꯅ ꯆꯠꯄꯤꯕ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏ ꯅꯋꯥ ꯂꯧꯗꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯇꯧꯍꯩꯗꯦ ꯑꯗꯒꯤ ꯂꯥꯏ ꯅꯤꯡꯕꯗ ꯍꯦꯟꯖꯃꯟꯗꯅ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤꯀꯣ ꯋꯥꯔꯧꯕꯤꯔꯣ ꯍꯣꯏ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯁꯥꯕꯤꯒꯗꯧꯔꯤꯕ ꯏꯌꯥꯝꯕꯒꯤ ꯃꯥꯏꯗ ꯑꯩꯈꯣꯏ ꯀꯦꯔꯤꯕ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯦꯀꯞꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯤꯞꯁꯇꯤꯛꯀꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯖꯨꯝ ꯇꯧꯁꯟꯖꯒꯦꯕꯀꯣ ꯃꯦꯀꯞꯁꯤꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯏꯃꯥ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯇꯧꯕꯤꯕ꯭ꯔꯥ ꯀꯅꯥꯅꯒꯗꯤ ꯇꯧꯏ ꯃꯁꯤ ꯑꯩꯒꯤꯗꯤ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯑꯩꯒꯤ ꯏꯆꯥ ꯁꯤꯕꯣꯛꯇꯒꯤ ꯂꯧꯔꯒ ꯏꯆꯥ ꯅꯨꯄꯤ ꯔꯨꯃꯤꯇꯥꯗꯒꯤ ꯂꯧꯔꯀꯥꯟꯗ ꯑꯩ ꯇꯩꯕꯅꯤ ꯏꯁꯥ ꯏꯊꯣꯟꯗ ꯑꯗꯨꯝ ꯉꯥꯛꯁꯪ ꯉꯥꯡꯕꯒꯤꯁꯨ ꯑꯗꯣ ꯑꯩꯒꯤ ꯃꯦꯀꯞꯀꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯈꯤꯇꯪ ꯁꯦꯠ ꯀꯥꯍꯜꯂꯝꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯏꯌꯥꯝꯕ ꯁꯝꯆꯥ ꯑꯗꯣ ꯉꯥꯏꯈꯣꯡꯒꯤꯁꯦ ꯃꯥꯒ ꯑꯩ ꯃꯇꯦꯛ ꯈꯔ ꯂꯣꯏꯅꯖꯔꯝꯃꯦꯕꯀꯣ
ꯑꯗꯒꯤ ꯇꯥꯡꯒꯣꯡꯒꯤ ꯗ꯭ꯔꯦꯁꯀꯤ ꯁꯦꯠꯄꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯑꯩ ꯐꯤꯖꯣꯜꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯅ ꯌꯥꯝꯅ ꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯏꯌꯥꯝꯕꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯁꯤꯁꯨ ꯏꯁꯥ ꯑꯗꯨꯝ ꯇꯩꯕꯤꯔꯕ꯭ꯔꯥ ꯂꯤꯞꯁꯇꯤꯛꯁꯨ ꯇꯩꯕ ꯃꯥꯜꯂꯦ ꯇꯩꯔꯦ ꯏꯁꯥ ꯑꯗꯨꯝ ꯇꯩꯔꯦ ꯀꯣꯏꯒꯁꯤꯁꯨ ꯐꯖꯅ ꯑꯗꯨꯝ ꯌꯦꯛꯄꯤꯔꯦꯕꯀꯣ ꯌꯦꯛꯑꯦ ꯅꯥꯀꯟꯒꯤ ꯆꯨꯕꯥꯒꯤꯗꯁꯨ ꯑꯝꯇ ꯌꯦꯡꯖꯒꯦꯅꯦ ꯆꯨꯕꯥꯒꯤꯁꯤꯁꯨ ꯐꯖꯅ ꯌꯦꯛꯄꯤꯕ ꯃꯥꯜꯂꯦ ngасai koi loi phan tuini si woi de khara aduga isana yekpi boy doira khoi laibak mayai da haitare pisumani karakter yekpiriba khoi bidok pakhang bagi kano sumale khoi ayek pasumale ko ado sisina isana yekpibra kanana yekpibra si ai isana dum yeksare maram ni si ye khagadi chamang thuma khai da yadre ba pasum da chaba thako nu aiti hoi andagi kana gumba ojaguru nama ta khoi ojajin habirami nupi da si mai si ye kanu nupa na ha pun siroi na takbirami si mai si yekpa yade adagi nupa da yekpa da di nupa da yekpa juma pham matam lai karam matam da ga khoi gi thaba nga aruba chatab lai gi ting oi maru oi da yekpa yai adu na pa mi ni yekpi ganu temban ga ne ba maram di se payek de yekpa haibana ama akhoi di lai gi tin thong to bani na isora thoni yari yek cham na gi itinga khatang lai jana ba hai tare magi manga no phang atopa matam da di yekte yekte aduga ngasi se pung 13 da su loini hai ba ko manipur myam da hai tare tangkhul sabi ba chinao za mo ina gari wa phang di phongdok piningi manipur myam da ina haijaning ba mana ko tangon sabi chinao sing adagi ima nora bi sabi jing adagi yengbiri ba mayam ju ko laiba tangon nora bi du da thina yengbida ya machani khambi ba akhoi paisa ne ni urobani yaro tawro haibagi phibam dum thadok bi ba dei ani chubda laithau tingthau tawro akhoi na ju akhoi yumje yumje kaungna da hanjam khangna ba sinai pamjari yam ngai je oja bo hana thaga chari do ngasi gi thorom hai tai oja so ji lo chanbiri pung kya da ga thok kani oja ai je hoji pung amuk kok thokre do tarang khai ta dore tarama chi ma chi tarama thoi maya dri thuan yam ngai jare oja na su koi yam na marik chuma phal thambire chingme chi sin so interview ma cham lo jage hai ma harau ro ya bi bai ta oja bo so hana thaga chari oja bo koi khrum jari oja jo thaga chari yam live lotion jage do share to biramo mayam na tangkhul saba koi chingme chi sin amuk ta baw da ngasi baw da nam ngam jari ngasi di oja se thengna jaba dagi ngasi tanja cha da na mayam da sum koi wari wa tai na sa jaraga sima thang na ganam thajage ai gi inau na wo thena badagi oja ga ingasi thena phangje yam na ma bo dai na thaga mayam punna thegna badagi koi pula punna sewa to wina bane ba adi matung da jo chogi program dai pena phamcha guma ga gum khudong jawa lai raga de num thogan jaga yam nungai jai mayam share to biramo do ai kalap sanding am jadi ko kinai da chari mayam share ani boda kalap sang ak ta ngai ba thama khodi mak da madum dei ngam jadi hoi yam nungai jare thank you thaga chari